pung humpu muk natraga numit nini makai ising manungda yamna inglaba samudragi manungda leirubadagi hinglakpa ka haibase araiba wati natte 26 May 2013 gi warini Harrison Okene ko nupa se Nigeria gini mahak oil ship amada cook oina thabak tawjeba miyoini matang amada mana job tawba jahaz ase Atlantic Ocean da thau puduna salami jahaz aduda punna crew member tarani thoi yaurami Harrison mayam adugi chak thongba miyoini Nigeria gi seaport amadagi jahaz ase chaurakna kilometer 13 thoi muk thaurak labatung mangrove coastline ko mafam amada jahaz ase balance puba ngamlakti technical problem amagi maramdagi jahaz tapna chep thaba horakhi matamado nongalamdaini 26 May ki numitni 2013 gini Harrison gi hainabagi matungina nganna yahawi numit adusu mahak ayuki pung mari da hokibani amasung toilet ta lairamba tanjani Tanjadu da khonjel ama thoki jahaz chepthaki nomi Harrison kiba khangbagum oi chep khraba bathroom du dagi kanna hon aduna thorak laga atop room amada lakhi Harrison na law khongbagi khonjel tai electric power chatkre mamsin kre amarom da jahaz ta ising changba horakhi jahaz yang na lupthaba hawe Atlantic ki khayata mafam ado 30 meter muklui ngayak matungda angak po khonjel khara taki Harrison na madu shark ngagi oigadra khalli Harrison na masabu karamna kanjana balaknari chairak sida crew member kharabu shark na hauna chari anobu mahaugi breakfast chabugo mana thungluba room adusu ising thumjin khre Harrison yamna wana mathangi room amada chale room aduda air bubble ama lairame room ado piki cabin machani ising na ingbada ayobu thaktani Harrison room adudagi phangba amonba pot yenglaga nakongda namsilli ising changdanaba magi thabak phaudi ising na luple ingbana thak nikle Harrison na khalli ngasi dagi aigi aroiba numit haibadu oimane imung manung matu machagi wakal tattana lakhi godpu tattana kauba hawe ngayak matungda crew amattagi khonjel tadre mana khalli crew sing loina ngana chakrabra sak na chakraba natraga kanduna pukhrabra makhoibu asumna nong mahaukre mambana mafam ama khangna mamlaba madugi mathakta numidangi amamba madugi mathakta marup mapang crew amatagi khonjel tadraba inter jahaz ising manungda aduga mana mathanta jahaz ki mapandana samudragi sathiba sahing jaba ngasing nangaiduna leiriba tanjadu da makhak air pocket amagi matekna ising duda hingduna leibado akiba ki masakni air pocket aise advance khulai ama oimane madugi matekna ising manungda sor honba yai hairi air pocket aduda changkraga thabak phaudi mabu isingna lupsin khre mangonda atopa phisu yaudi only underwear tani seliba chak lambagi ayoba thakni okengi matam ama chadabada kadaino hairabada matam kayano mana charaktriba godpu kawiyaba kawrabada magi awaba tabira boy asumna numit nini makhai oken se ising manungda laikirame inte jahaz ising manungda laikrabasu mana laibak phaba haibaduni ngasaigi air pocket ama phangluba asina ma sor honduna hinglammi air pocket asidi jahaz manungda atawbo pot amagumna lairini jahaz ki wall na thatpagini natrabadi mathakta tapkhalaktorini mana sor honbado madugi bubble mathakta karakle numit nini makhai hokrabatung South India gi jahazma lupkraba jahaz asigi mathakta thunglaki makhoi gi thabak jahaz aduda asiba thengrabati asiba hakchang sing lokhat pagini numit nini makhai natraga pung humpugi matungdadi maduda mi hinglamkini haina thajaba yaba wadi leitre mina ising manungda kayam sangda leibangam bage rescue team jahaz adugi mathakta lepli aduga diversing chongtharakhi mathakta camera on da leirami mathakta direction supiri aduga jahaz ki ka khuding manungda changduna inspect to bahorame amoromda manungda sigadorba okengi nakongda khonjel pikna tai hingbagi asama magi thanungda lakhi
गोतना आइबु कन्नबा थारकलबोय अमम्बा इसिंग मनुंगदुदा डाइबर अमगी खुतना लाम लाम दुना चटलिंगै तंजादा ओकेन खुद तिंथोरक्तुना डाइबर दुगी खुद सोलखी डाइबर अदु की भूत ल कैनो माना मथक्ता हाइरकी मी अहिंग बर खंगदे खुद अमा थेंगनरे मथक्तगी ऑर्डर तोरकी खुद थादोकनो असुमना ओकेन बु थेंगनरे हौजिक प्रॉब्लम दी माबु खरमना मथक्ता पुखतकनी असिनी 30 मीटर इसिंग गी मथक्ता कादोरिनी मागी सोरना मधु यौब यागदब नते अदुगिसु मथक्ता एयर पॉकेट लेरुब मी अमा हेक्ता मपांगी ऑक्सीजन गा कंटेक्ट तौ यादि हाइरी मरमदी मागी हक्चांगना ऑक्सीजन यामना चुपसिनख्रे जहाज अदुदा यौबसिंगना यामना हाइसिंगना स्विमिंग हेलमेट उपसिलहली अदुगा बेलना लक्सिलबा मतुंग यामना फजब टेक्निक सिजिनरगा माबु पुखलखी ओकेन की हक्चांग दलैबा गैस अदुबु लेवल दा थंबगी पंबै सिजिनरगा मथक्ता पुखलकप तंजादा मा ज्ञान दिमांख्रे माबु नुमित निनी डिकम्प्रेशन चैम्बर दा थमकी चाक लांबा सिनिंग चित यौना इंखिबा समुद्र मनुंगी अमंबा सीबगे दमक कीखिबा पुमनमक असिना पुल्लगा हैरिसन ओकेन की थवाई मिहुन पाइखिरमने माना खल्लुई मागे टीम पुमनमक वाहौदना कनख्रमाने मा खक अवाबत तातुना लेरुमाने अदुबु मसिना लमदे माग चटमिनबसिंग लोइना सिखिरमे मखोइगी हक्चांगसु थीबा फंखिदे पुमनमकना हिंगे खन्ना होनरकपदा सार्कना चाकिबा सोइदना ओइगनी खन्ने हैरिसन ओकेनना वासक तौकी नुमित अदुदगी हौना माग अमुक समुद्रदा माइ ओलरोय मागी खुद थेंगनरुबा डाइबर अदो एवार्ड चुपीकी अमसुंग मागी डिप्लोमा दुसु यामना यांगना फंखी वीडियो से अस्वाइद तेंसिंजरके थागसरी